Mayam Kurumjari, Times of Manipur gi akhana bukhudol moy jari ba studio speak miyeng tabi basing bo taram na ukjari. Tongan ba guest kaya tongan ba hiram kaya da khanani na ba akhigi thoramasi khuthang da miyam da sanduktuna tahan jakhrabai matungda ngasisu yamna special oiba guest am kha khena ngasi pudun lakchari ngasi ko studio lengsin leibiri ba si kanglei mime theater repertory gi director oina thopubiri ba Dr. Y Sadananda oja bahan ba taram na ukjari. Oja han ba khoi lakchani si akhigi traditional akhoi theater si akhoi mayam na unariba theater si nataba akhoi mime si na tongan ba akhoi keno mu oibanina mime si gi masak si karino mime haibasi maroina karino haibasi matang da hana kitang haibiyo hoi haijage yam irai lai bida mime haibasi shu lila amani lila means theater drama amani tabudabu mana akhoi gi mai perform torku matamda mana sanar ku matamda wa ngangdana Magi mai chongna ingit na haksangi leng otpana misagi lila paring se madu phongdok pani haidi text yaudaba dialogue yaudaba aduna acting without words kaina daina haine sumaina yam samna dum haine akhoi mime haibasi akhoi chapmana ba theater gi masak tuni adu masida yaudri si khenari si akhoi dialogue khaktani yaudri tapi bani yam ngai je aduga akhoi manipur da akhoi lamdam si gi oina mime theater si horok pasi masi gi matang da kitang haibiyo ja masi akhoi gi magi element haidari ko mime gi element ti yam lere hana akhoi gi angalingai matam de gi akhoi gi lai harau buda kaida akhoi art form sing da magi element haidi magi masak ti lere adubu ma sina performing art amoina mime exact oina tholok padi yam pangkui kuidri haidi 1970s gi matam adawai da horok pani masi akhoi gi mangda haijaba tai akhoi gi mangda leigriba si solo performer oina ngangbam gi oja Sonar Chan ma Delhi da hajik thabak tawra leibani adudagi amana oja ekhoina Hanjabam Tombi Sharma mayamna Tombi kokchau hara khangnaba muisina ngalgi matamda solo performance oina khara khara khoigi illusion na namna hidi suppose akhoina sa kap am paire sa kap si pare khoina sa thakpa se sida kapse sungyau yaudana yam malanna tawba sumba mongi illusion adigi entertain oiba wari matek pura full suna taba entertain oina tawba si asigi hariba oja ani sina tawre aina akoi taje aduga moina akoi nang aina tawraktangi mangda moi performance amta uzagibadi natte kon aina mime si changjala matungda kona sum matang hang akanda oja Sonar Chan di directly thengnadi hajibauda maga wari amok sadri duga oja Hanjabam Tombi Sharma di aina ma Manipur da su leibani na ai mayum chacharoga oja swaintong na Manipur da mime gi horok pani na oja ga unaningi tawdana ai workshop ta yawbiu khotbiu tawdana masi akhoina khoi workshop gi class lobi ba yawbi adigi amok magi my traditional suli jari na ko adu akhoi munna khangi adu akhoi khanga kanda uzari se solo performer oina khoi entertain da maru oina nok na ba nungai na ba se nupi mana dressing room da kamai dau na mapi hongi sari kamai seli chandan kamai thelli lipstick kamai tei ga adu khoi ngaki mingon da comic oina nungai na sanaba mime play ne moi to se asmai tau na hore aduga akhoi gi matam da di amuk change la akhoi gi matam da change lak pai di akhoi si ai sum wari sim makha ai gi lak padi sum chatha jawra adu haibiyo moi gi tradition dum lai gre akhoi solo performer oina adubu moi si yam lisang sit na hingba ngam gi di maram di supporter wat pa adigi oja Sonar Chan mak masamak Delhi da chathoga thabak tawthokhiba adigi oja hajiki Hanjabam Tombi Sharma si su ma song and drama division the Yaktho Kidra Manipur the later. Adana quick kum gang by now, my mission kum gang. Adubu 1980s gimatam hogol precise. Masida ID Hana Pantobi Natia Mandir, I did the Yogzerpani. Yog Matam Shakudi theatre, Siam serious oina, Kogi, Aziki, modern theatre Haitareko. I call it 1970 to the Hong Pamale Manipur, the theatre kind of say.
ꯑꯗꯨꯗ ꯌꯥꯝ ꯀꯣꯏꯊꯣꯛꯆꯔꯔꯣꯏ ꯊꯤꯌꯦꯇꯔ ꯁꯤꯗ ꯅꯩꯅꯕꯗ ꯅꯣꯡꯃ ꯑꯗꯨꯝ ꯆꯪꯅꯦꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯗꯨ ꯅꯩꯅꯖꯔꯔꯣꯏ ꯑꯗꯨꯅ ꯊꯤꯌꯦꯇꯔ ꯌꯧꯔꯛꯄꯗ ꯑꯩꯅ ꯁꯨꯝ ꯃꯥꯏꯝꯁꯤꯁꯨ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯑꯣꯏꯔꯛꯄ ꯑꯗꯨꯅ 1980sꯒꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯁꯤ ꯖꯒꯣꯏꯁꯨ ꯁꯥꯏꯌꯦꯕ ꯑꯗ ꯑꯣꯖꯥ ꯕꯣꯕꯣ ꯁꯅꯥ ꯍꯥꯏꯅ ꯃꯥꯁꯤꯅ ꯖꯒꯣꯏ ꯇꯝꯕꯤꯕ ꯂꯥꯛꯄꯁꯤꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯨꯟ ꯋꯥꯛ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯒ ꯃꯥꯏꯀꯦꯜ ꯖꯦꯛꯁꯟꯅꯒ ꯆꯠꯂꯤꯕꯁꯦ ꯃꯁꯤ ꯃꯥꯁꯨ ꯃꯥꯏꯝꯗꯒꯤ ꯑꯃꯨꯛ ꯂꯧꯈꯠꯂꯛꯏꯅꯦ ꯃꯥꯁꯨ ꯃꯁꯤꯒꯨꯝꯕꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯕꯣꯕꯣ ꯁꯅꯥꯁꯤꯅ ꯆꯠꯄꯁꯤ ꯎꯕ ꯑꯗꯩ ꯑꯩꯈꯣꯏꯁꯤ ꯈꯣꯡ ꯈꯨꯠꯁꯨ ꯈꯔ ꯂꯦꯡꯕꯅꯤꯅ ꯑꯣꯖꯥꯒꯤꯗꯃꯛꯇ ꯇꯝꯕꯤꯌꯨꯅꯦ ꯇꯝꯕꯤꯌꯨ ꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯍꯩꯔꯦꯕ ꯑꯁ ꯑꯗꯒꯤꯗꯤ ꯁꯝ ꯋꯥꯠ ꯑꯩꯈꯣꯏꯁꯤ ꯏꯟꯇꯔꯦꯁ ꯂꯥꯛꯑꯦ ꯑꯗ ꯑꯩ ꯄꯥꯟꯊꯣꯏꯕꯤ ꯅꯥꯏꯇꯃꯟꯗꯤꯗ ꯑꯗꯨꯝ ꯌꯥꯝ ꯉꯜꯂꯤꯉꯩꯗꯤ 1978-79ꯗꯤ ꯌꯧꯔꯛꯑꯦ ꯑꯗꯨꯗꯒꯤ 1984ꯗ ꯑꯣꯖꯥ ꯕꯣꯕꯣ ꯁꯅꯥ ꯊꯦꯡꯅꯈ꯭ꯔꯦꯀꯣ ꯑꯗꯒꯤ ꯃꯨꯟꯋꯥꯛꯀꯤ ꯀꯩꯒꯤ ꯈꯔ ꯆꯠꯄ ꯈꯣꯠꯄ ꯈꯔ ꯍꯩꯔꯦ 1984ꯁꯤꯗ ꯄꯥꯟꯊꯣꯏꯕꯤ ꯅꯥꯏꯇꯃꯟꯗꯤꯅ ꯃꯥꯏꯝ ꯑꯦꯟ ꯕꯦꯂꯦꯠ ꯑꯅ ꯇꯧꯔꯒ ꯋꯥꯔꯛꯁꯣꯞ ꯑꯃ ꯁꯤꯜꯂꯦꯕ ꯃꯁꯤꯒꯤ ꯗꯤꯔꯦꯛꯇꯔꯁꯤꯅ ꯖꯦꯇꯤ ꯔꯣꯌꯦꯜ ꯑꯅ ꯕꯦꯜꯖꯤꯌꯝꯗꯩꯅꯦ ꯊꯥ ꯑꯃꯒꯤ ꯇꯧꯋꯦ ꯑꯗꯨꯅ ꯃꯥꯏꯝꯒ ꯕꯦꯂꯦꯠꯀꯤ ꯑꯅꯤꯒꯤ ꯀꯩꯅꯣꯁꯤ ꯄꯨꯔꯥ ꯐꯖꯅ ꯇꯝꯕꯤꯕꯁꯤ ꯑꯩꯈꯣꯏꯁꯤ ꯊꯥ ꯑꯃ ꯄꯨꯔꯥ ꯌꯥꯎꯍꯧꯋꯦꯕ ꯑꯗꯩꯗꯤ ꯃꯥꯏꯝꯒꯤ ꯏꯂꯨꯖꯟꯒꯤ ꯀꯩꯒꯤ ꯃꯥꯒꯤ ꯇꯦꯛꯅꯤꯛ ꯃꯌꯥꯝꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯈꯪꯍꯧꯔꯦ ꯈꯨꯠ ꯁꯥꯒꯤ ꯑꯗꯒꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯒꯤ ꯈꯣꯡꯒꯤ ꯀꯩꯒꯤ ꯀꯩꯔꯥꯛ ꯀꯥꯕ ꯈꯣꯠꯄ ꯆꯨꯔꯨꯞ ꯊꯛꯄ ꯑꯗꯩ ꯑꯃ ꯍꯦꯟꯇꯦꯟ ꯏꯂꯨꯖꯟ ꯃꯌꯥꯝꯁꯦ ꯈꯪꯍꯧꯔꯦ ꯑꯗꯩꯗꯤ ꯑꯩ ꯄꯥꯟꯊꯣꯏꯕꯤ ꯅꯥꯏꯇꯃꯟꯗꯤꯗ ꯌꯥꯎꯅ ꯇꯧꯔꯒ ꯃꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯆꯪꯍꯟꯕ ꯌꯥꯅꯤꯅ ꯍꯥꯏꯅ ꯈꯜꯂꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯃꯥꯏꯝꯒꯤ ꯁꯔꯨꯛꯁꯦ ꯇꯝ ꯍꯧꯔꯀꯥꯟꯗ ꯑꯗꯩ ꯀꯣꯟꯊꯪꯗ ꯃꯥꯏꯝ ꯍꯥꯏꯕ ꯑꯥꯔꯠ ꯐꯣꯝꯁꯤꯗ ꯄꯨꯔꯥ ꯑꯗꯨꯝ ꯑꯣꯟꯈꯤꯕꯅꯤ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕꯩꯗ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯨꯒ ꯑꯣꯖꯥꯅ ꯃꯃꯥꯡꯗ ꯇꯥꯛꯄꯤꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕꯗ ꯀꯩꯗ ꯃꯥꯏꯝꯒꯤ ꯑꯣꯏꯕ ꯏꯂꯤꯃꯦꯟꯁꯤꯡꯁꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯃꯦꯅ ꯇꯥꯛꯄꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯁꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯕ ꯃꯇꯨꯡꯗ ꯃꯥꯏꯝꯒꯤ ꯑꯣꯏꯒꯗꯕ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯃꯁꯛ ꯁꯛꯐꯝꯁꯤ ꯐꯖꯅ ꯑꯣꯖꯥꯁꯤꯡꯁꯤꯅ ꯇꯥꯛꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯄꯨꯁꯟꯕ ꯌꯥꯔꯛꯀꯅꯤ ꯃꯅꯤꯄꯨꯔꯤꯒꯤ ꯀꯩꯅꯣꯁꯤꯗ ꯀꯣꯟꯇꯦꯛꯁꯇ ꯄꯨꯁꯟꯕ ꯌꯥꯔꯛꯀꯅꯤꯅ ꯈꯟꯕꯤꯔꯛꯄ ꯃꯇꯝꯁꯤꯗꯀꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯥꯏꯝꯒꯤ ꯂꯩꯖꯔꯝꯂꯤꯕ ꯃꯥꯒꯤ ꯃꯁꯛꯁꯤꯁꯨ ꯀꯥꯏꯍꯟꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯂꯩꯍꯥꯎꯁꯤꯒ ꯆꯨꯅꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤ ꯆꯦꯂꯦꯟꯖꯦꯁꯁꯤꯡꯗꯤ ꯊꯦꯡꯅꯕꯤꯌꯨ ꯑꯣꯖꯥ? ꯍꯣꯏ ꯆꯨꯝꯃꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯃꯥꯏꯝ ꯑꯁꯤ ꯎꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯥꯏ ꯁꯣꯂꯣ ꯄꯔꯐꯣꯔꯃꯦꯟꯁꯀꯤ ꯑꯃ ꯌꯥꯎꯈ꯭ꯔꯦꯀꯣ ꯑꯦꯟꯇꯔꯇꯦꯟꯒꯤ ꯄꯣꯠꯁꯨ ꯑꯃ ꯌꯥꯎꯈ꯭ꯔꯦꯀꯣ ꯀꯣꯃꯦꯗꯤ ꯑꯣꯏꯕꯒꯤ ꯀꯩꯒꯤ ꯃꯌꯥꯝꯁꯨ ꯌꯥꯎꯈ꯭ꯔꯦꯀꯣ ꯑꯗ ꯊꯤꯌꯦꯇꯔꯁꯨ ꯇꯧꯖꯔꯛꯄ ꯑꯗꯒꯤ ꯃꯁꯤꯅ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯋꯥꯛ ꯇꯧꯕ ꯌꯥꯏ ꯍꯥꯏꯁꯤ ꯑꯩꯈꯣꯏꯅ ꯇꯞꯅ ꯁꯨꯝ ꯃꯌꯥꯝ ꯊꯦꯡꯅꯔꯀꯥꯟꯗ ꯂꯥꯏꯔꯤꯛ ꯄꯥꯔꯛꯑꯀꯥꯟꯗ ꯑꯗꯒꯤꯗꯤ ꯋꯦꯕꯁꯥꯏꯠ ꯌꯦꯡꯉꯀꯥꯟꯗ ꯁꯨꯝ ꯃꯊꯪ ꯇꯞ ꯈꯪꯉꯛꯄꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ 1984ꯒꯤ ꯋꯥꯔꯛꯁꯣꯞꯇꯨꯃ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯒꯤ 1986ꯗ ꯑꯃꯨꯛ ꯀꯩꯅꯣ ꯅꯤꯔꯟꯖꯟ ꯒꯣꯁ꯭ꯋꯥꯃꯤ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯄꯗꯃꯁꯤꯔꯤ ꯑꯦꯋꯥꯔꯗꯤꯅꯤ ꯃꯥꯁꯦ ꯀꯩꯅꯣꯗꯒꯤ ꯀꯣꯜꯀꯇꯥꯗꯒꯤ ꯑꯗꯨꯅ ꯃꯥꯅ ꯇꯧꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏꯁꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯅ ꯁꯤꯟꯕ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤ ꯃꯥꯏꯝ ꯋꯥꯛꯁꯣꯞ ꯑꯃ ꯑꯩꯈꯣꯏ ꯅꯨꯃꯤꯠ 9-9 ꯌꯥꯎꯋꯦꯕ ꯑꯗꯩꯗꯤ ꯃꯁꯤꯅ ꯑꯩꯈꯣꯏꯁꯤ ꯐꯖꯅ ꯌꯥꯔꯅꯤ ꯁꯤ ꯈꯟꯕꯗꯒꯤ ꯑꯩꯁꯤ ꯃꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯍꯧꯔꯛꯑꯦ ꯑꯗꯩ ꯃꯊꯪ ꯃꯥꯏꯝꯗ ꯑꯩ ꯐꯦꯂꯣꯁꯤꯞꯀ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯜꯆꯔꯗꯒꯤ ꯐꯪꯗꯅ ꯇꯧꯔ ꯃꯁꯤꯗꯩꯁꯤꯗ ꯄꯨꯔꯥ ꯑꯩꯁꯦ ꯔꯤꯁꯥꯔꯁ ꯋꯥꯛꯁꯨ ꯇꯧꯔꯦ ꯄꯔꯐꯣꯔꯃꯦꯟꯁꯁꯨ ꯇꯧꯔꯦ ꯑꯗꯩ ꯀꯪꯂꯩ ꯃꯥꯏꯝ ꯊꯤꯌꯦꯇꯔ ꯔꯦꯄꯔꯇꯔꯤꯁꯨ ꯂꯤꯡꯈꯠꯂꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯀꯣꯃꯦꯗꯤ ꯍꯥꯏꯕ ꯑꯗꯒꯤ ꯁꯣꯂꯣ ꯄꯔꯐꯣꯔꯃꯦꯟꯁꯇꯨ ꯅꯠꯇꯕ ꯃꯁꯤꯅ ꯁꯣꯁꯤꯌꯦꯜ ꯏꯁꯨ ꯑꯃ ꯄꯨꯈꯠꯂꯒ ꯑꯩꯈꯣꯏ ꯌꯥꯝ ꯃꯄꯨꯡ ꯐꯥꯕ ꯆꯥꯛꯂꯦꯟ ꯑꯃ ꯄꯤꯖꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯥꯟꯅꯒꯤ ꯇꯧꯔꯝꯃꯤꯁꯤꯅ ꯁꯣꯂꯣ ꯄꯔꯐꯣꯔꯃꯔ ꯑꯃꯅ ꯃꯤꯅꯤꯠ 5-10 ꯇꯧꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯐꯥꯁꯀꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯑꯃꯨꯛ ꯇꯧꯖꯔꯛꯏꯁꯤꯅ ꯄꯨꯔꯥ ꯃꯄꯨꯡ ꯐꯥꯕ ꯆꯥꯛꯂꯦꯟ ꯑꯃ ꯄꯤꯖꯕ ꯑꯗꯨꯃꯥꯏꯅ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯇꯧꯔꯒ ꯆꯥꯛ ꯇꯧꯔꯒ ꯍꯦꯛꯇ ꯃꯤꯁꯤ ꯐꯖꯅ ꯄꯤꯖꯕ ꯑꯗꯨꯃꯥꯏꯅ ꯄꯨꯡ 1 ꯇꯥꯗꯕ ꯑꯩ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯔꯦ ꯑꯗꯒꯤ ꯂꯧꯈꯠꯂꯛꯄꯗ ꯃꯤꯔꯦꯜ ꯃꯁꯤꯡꯍꯥ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯣꯝ ꯆꯅꯨ ꯁꯔꯃꯤꯂꯥꯒꯤ ꯆꯔꯥ ꯍꯦꯟꯈꯤꯕꯒꯤ ꯀꯩꯒꯤ ꯂꯧꯈꯠꯂꯦ ꯑꯗꯩ ꯂꯞ ꯌꯣꯔ ꯅꯦꯆꯔ ꯀꯥꯏꯅ ꯏꯀꯣꯂꯣꯖꯤꯒꯤ ꯀꯩꯒꯤ ꯁꯤꯒꯤ ꯃꯥꯂꯦꯝꯁꯤ ꯀꯟꯒꯗꯕꯅꯤ ꯀꯥ ꯍꯥꯏꯕꯒꯤ ꯃꯁꯤꯁꯤꯗ ꯃꯦꯁꯦꯖꯁꯨ ꯌꯥꯎꯔꯦ ꯃꯥꯏꯝꯒꯤ ꯉꯁꯥꯏꯒꯤ ꯏꯂꯨꯖꯟꯒꯤ ꯀꯩꯒꯤ ꯄꯣꯠꯁꯨ ꯌꯥꯎꯔꯦ ꯃ꯭ꯌꯨꯖꯤꯛ ꯌꯥꯎꯔꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯏꯅꯥꯎꯅ ꯍꯪꯕꯤꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯍꯥꯞꯆꯤꯜꯂꯦ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃ꯭ꯌꯨꯖꯤꯛꯁꯤ ꯌꯥꯝ ꯏꯅꯥꯛ ꯈꯨꯜꯂꯤꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁ ꯑꯦꯟ ꯀꯣꯁꯇ꯭ꯌꯨꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯞꯃꯦꯟ ꯊꯥꯡ ꯇꯥꯒꯤ ꯖꯒꯣꯏꯒꯤ ꯀꯩꯒꯤ ꯃꯨꯞꯃꯦꯟ ꯃꯌꯥꯝꯁꯤ ꯉꯁꯥꯏꯒꯤ ꯂꯤꯂꯥꯁꯤꯗ ꯑꯩꯅ ꯃꯁꯤ ꯍꯥꯞꯆꯤꯟꯖꯕꯅꯤ ꯍꯥꯞꯆꯤꯜꯂꯀꯥꯟꯗ
ꯑꯩꯁꯨ ꯆꯥꯡꯌꯦꯡꯒꯨꯝꯕꯅꯤ ꯑꯗꯣ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯃꯌꯥꯝꯅ ꯌꯦꯡꯕ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯄꯦꯟꯕꯤꯔꯦ ꯑꯗꯒꯤꯗꯤ ꯁꯨꯝ ꯃꯊꯪ ꯃꯊꯪ ꯑꯗꯨꯃꯥꯏꯅ ꯄ꯭ꯂꯦꯁꯤ ꯑꯆꯧ ꯑꯆꯧꯕ ꯄꯨꯊꯣꯔꯛꯄꯗꯒꯤꯗꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯆꯪꯕ ꯉꯝꯃꯛꯏꯅꯤ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯤꯅꯦꯁ ꯑꯣꯏꯕ ꯄꯣꯠꯁꯦ ꯍꯥꯞꯆꯤꯜꯂꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯃꯊꯪ ꯃꯊꯪ ꯆꯪꯕ ꯉꯝꯃꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯇꯦꯁꯁꯦ ꯍꯥꯞꯆꯤꯜꯂꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯐꯝꯄꯥꯛꯁꯤꯡꯗ ꯌꯧꯕ ꯉꯝꯃꯛꯈꯤꯕꯅꯦꯅ ꯇꯥꯛꯄꯤꯔꯤ ꯑꯣꯖꯥ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯊꯤꯌꯦꯇꯔ ꯂꯩꯖꯔꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯛ ꯌꯥꯎꯕ ꯑꯩꯈꯣꯏ ꯂꯤꯂꯥ ꯁꯥꯟꯅꯔꯝꯂꯤꯕꯁꯤ ꯃꯌꯥꯝꯒꯤ ꯀꯣꯛꯇ ꯍꯥꯟꯅꯗꯒꯤ ꯆꯨꯔꯒ ꯂꯩꯈ꯭ꯔꯕ ꯄꯣꯠ ꯑꯃꯈꯛ ꯑꯣꯏꯕꯅꯤꯅ ꯏꯅꯧ ꯅꯧꯅ ꯃꯥꯏꯝꯁꯤꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯌꯟꯁꯀꯤ ꯔꯦꯁꯄꯣꯟꯁꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯑꯣꯗꯤꯌꯟꯁꯀꯤ ꯔꯦꯁꯄꯣꯟꯁꯁꯤ ꯑꯩꯗꯤ ꯑꯗꯨꯝ ꯑꯩꯒꯤꯗꯗꯤ ꯐꯈꯤꯅ ꯈꯜꯂꯦ ꯑꯩꯅ ꯌꯥꯝ ꯆꯥꯎꯕ ꯄ꯭ꯂꯦ ꯄꯨꯊꯣꯛꯄ ꯍꯧꯕꯁꯤ ꯆꯩꯊꯦꯡ ꯍꯥꯏꯅ 2005ꯗ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯋꯦꯕ ꯑꯩ 2003ꯗ ꯁꯦꯅꯤꯌꯔ ꯐꯦꯂꯣꯁꯤꯞ ꯐꯪꯉꯦ ꯃꯥꯏꯝꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯜꯆꯔꯗꯒꯤ ꯑꯗꯩꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯈꯔ ꯐꯪꯕ ꯑꯗꯩ ꯁꯤꯗ ꯁ꯭ꯇꯗꯤꯁꯨ ꯈꯔ ꯇꯧꯕ ꯑꯗꯒꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩ ꯋꯦꯕꯁꯥꯏꯠꯇ ꯀꯩꯗ ꯈꯔ ꯌꯦꯡꯉꯦ ꯑꯃꯦꯔꯤꯀꯥꯟ ꯃꯥꯏꯝ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯒꯤ ꯂꯟꯗꯟꯒꯤ ꯃꯥꯏꯝ ꯀꯃꯥꯏꯅ ꯇꯧꯏ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯀꯃꯥꯏꯅ ꯇꯧꯏ ꯃꯣꯏ ꯆꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯍꯥꯟꯅ ꯃꯥꯏꯗ ꯑꯉꯧꯕ ꯈꯛꯇꯪ ꯇꯩꯔꯝꯃꯒ ꯈꯣꯡꯒꯥꯎ ꯑꯃꯨꯕ ꯐꯨꯔꯤꯠ ꯑꯃꯨꯕ ꯂꯤꯠꯂꯒ ꯇꯧꯕꯗꯣ ꯑꯗꯨ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯃꯣꯏꯁꯦ ꯑꯆꯧ ꯑꯆꯧꯕ ꯄ꯭ꯂꯦꯁꯤ ꯇꯧꯋꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯨ ꯀꯩꯗꯧꯕꯩ ꯇꯧ ꯌꯥꯔꯣꯏꯗꯣꯏꯅꯣꯅ ꯇꯧꯔꯒ ꯑꯩ 2005ꯁꯤꯗ ꯆꯩꯊꯦꯡ ꯍꯥꯏꯕ ꯂꯤꯂꯥꯁꯤ ꯑꯩ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯩ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯊꯣꯛꯄꯅꯤ ꯃꯁꯤꯗ ꯑꯗꯨꯝ ꯚꯥꯕꯣꯛꯁꯨ ꯐꯖꯅ ꯇꯤꯟꯕꯤꯔꯦ ꯑꯗꯒꯤꯗꯤ ꯋꯥꯔꯤꯁꯨ ꯆꯩꯊꯦꯡꯁꯦ ꯑꯩꯅ ꯔꯥꯃꯥꯌꯟꯗꯒꯤ ꯂꯧꯈꯠꯄꯅꯤ ꯁꯔꯋꯟ ꯀꯨꯃꯥꯔ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯃꯤꯠ ꯇꯥꯡꯕ ꯑꯅꯤꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯁꯔꯋꯟ ꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯦꯡꯖꯨꯝꯁꯤꯗ ꯃꯥꯒꯤ ꯄꯣꯂꯥꯡ ꯑꯅꯤꯗ ꯇꯧꯔ ꯌꯥꯜꯍꯜꯂꯒ ꯄꯨꯔ ꯆꯠꯄꯤꯗꯣ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧ ꯀꯥꯟꯗ ꯁꯔꯋꯟ ꯀꯨꯃꯥꯔꯁꯤ ꯗꯁꯔꯠꯅ ꯅꯤꯡꯊꯧꯅ ꯇꯦꯟ ꯀꯥꯞꯄꯒ ꯍꯥꯠꯈꯤꯕꯗꯣ ꯋꯥꯔꯤꯁꯨ ꯈꯪꯉꯦ ꯑꯗꯩ ꯃ꯭ꯌꯨꯖꯤꯛꯁꯨ ꯅꯨꯡꯉꯥꯏꯔꯦ ꯗ꯭ꯔꯦꯁ ꯑꯦꯟ ꯀꯣꯁꯇꯨꯝꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯦꯛꯇꯤꯡꯁꯨ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝꯁꯤ ꯋꯥ ꯉꯥꯡꯗ꯭ꯔꯁꯨ ꯑꯗꯨꯝ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯦ ꯅꯨꯡꯉꯥꯏꯔꯕꯅꯤ나 ꯑꯗꯨꯒꯤ ꯁꯦꯝ ꯄ꯭ꯂꯦꯁꯤꯅꯦꯕ ꯑꯩꯅ 2006ꯗ ꯑꯩꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯏꯝ ꯐꯦꯁꯇꯤꯚꯦꯜꯗ ꯑꯩꯅ ꯄ꯭ꯔꯄꯣꯖꯦꯜ ꯇꯧꯔꯨꯕꯅꯤ ꯃꯣꯏꯅ ꯈꯟꯕꯤꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯏꯝ ꯐꯦꯁꯇꯤꯚꯦꯜ ꯑꯃꯗ ꯁꯔꯨꯛ ꯌꯥꯔꯨꯏ ꯗ ꯁꯦꯝ ꯄ꯭ꯂꯦꯁ ꯆꯩꯊꯦꯡ ꯍꯥꯏꯔꯤꯁꯤ ꯒ꯭ꯔꯤꯁꯇꯁꯨ ꯑꯃꯨꯛ 2007ꯗꯁꯨ ꯑꯃꯨꯛ ꯑꯩ ꯌꯥꯎꯕ ꯐꯪꯉꯤꯅꯦꯕ ꯑꯗ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯁꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯏꯝ ꯐꯦꯁꯇꯤꯚꯦꯜꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯑꯃ ꯊꯥꯖꯤꯜꯂ ꯍꯦꯛꯇ ꯃꯣꯏ ꯈꯟꯗꯧ ꯅꯠꯇꯦ ꯁꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯕ ꯋꯥꯐꯝꯅꯤ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯁꯦꯂꯦꯛꯁꯟ ꯀꯃꯤꯇꯤ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯗꯨꯅ ꯁ꯭ꯀ꯭ꯔꯤꯟ ꯚꯤꯗꯤꯑꯣꯗ ꯀꯥꯞꯊꯣꯛꯑ ꯌꯦꯡꯉꯀꯥꯟꯗ ꯃꯥꯁꯤ ꯌꯥꯔꯦ ꯍꯥꯏꯀꯥꯟꯗ ꯈꯜꯂꯛꯏꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯏꯅꯥꯎꯅ ꯍꯪꯕꯤꯈꯤꯕꯗꯣ ꯆꯦꯂꯦꯟꯖꯦꯁ ꯀꯌꯥꯝ ꯊꯦꯡꯅꯕꯤ ꯃꯥꯒꯤ ꯄ꯭ꯔꯗꯛꯁꯟꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯍꯥꯏꯕꯗꯨ ꯑꯩꯃꯛꯅ ꯐꯩ ꯍꯥꯏꯗ꯭ꯔꯒꯁꯨ ꯉꯁꯥꯏꯒꯤ ꯚꯥꯕꯣꯛꯁꯤꯡꯅ ꯌꯥꯕꯤꯔꯛꯏꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗꯒ ꯆꯪꯕ ꯉꯝꯃꯛꯏꯕ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯏꯟꯅ ꯀꯥꯎꯅꯕ ꯌꯥꯔꯕ꯭ꯔꯥ ꯑꯩꯅ ꯃꯥꯒꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯇꯣꯉꯥꯟꯕ ꯊꯥꯛ ꯑꯃꯗ ꯄꯨꯈꯠꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯋꯥꯐꯝꯁꯤ ꯊꯝꯕꯤꯔꯤꯁꯦ ꯑꯣꯖꯥ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯥꯛꯇꯛꯅꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯥꯏꯝ ꯊꯤꯌꯦꯇꯔꯒꯤ ꯐꯤꯕꯝꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯅ ꯈꯟꯕꯤ ꯍꯥꯟꯅ ꯂꯩꯔꯝꯕꯗꯨꯗꯒꯤ ꯐꯒꯠꯂꯛꯂꯤꯕ꯭ꯔꯥ ꯑꯗꯨꯒ ꯀꯔꯝꯕ ꯐꯤꯕꯝꯗ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔꯗ ꯃꯥꯏꯝ ꯇꯧꯕꯁꯤ ꯉꯁꯥꯏꯒꯤ ꯍꯧꯈꯤꯕꯗ ꯑꯣꯖꯥ ꯑꯅꯤ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯃꯣꯏꯗꯤ ꯆꯨꯞ ꯆꯥꯞꯇ ꯂꯩꯊꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕꯁꯤ ꯑꯩꯒꯤ ꯀꯪꯂꯩ ꯃꯥꯏꯝ ꯊꯤꯌꯦꯇꯔ ꯔꯦꯄꯔꯇꯔꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩ ꯃꯥꯏꯝ ꯊꯤꯌꯦꯇꯔ ꯔꯦꯄꯔꯇꯔꯤ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯁꯤꯅ ꯃꯔꯨꯑꯣꯏꯅ ꯈꯤꯇꯪ ꯁꯦꯃꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯍꯥꯏꯒꯗ꯭ꯔꯥ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯍꯥꯏꯒꯗ꯭ꯔꯥ ꯁꯣꯝꯗ ꯆꯪꯁꯤꯟꯕ ꯀꯣꯂꯦꯖꯒꯤ ꯀꯩꯒꯤ ꯃꯆꯥ ꯃꯁꯨ ꯇꯧꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯏꯝꯁꯤꯒꯤ ꯁꯪꯁꯊꯥꯟ ꯑꯆꯧꯕꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯁꯤ ꯅꯠꯇꯅ ꯀꯪꯂꯩ ꯃꯥꯏꯝ ꯊꯤꯌꯦꯇꯔ ꯔꯦꯄꯔꯇꯔꯤꯁꯤ ꯅꯠꯇꯅ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯆꯪꯁꯤꯟꯕ ꯍꯧꯔꯛꯇ ꯉꯥꯏꯔꯤ ꯑꯗꯨ ꯆꯪꯁꯤꯟꯕ ꯍꯧꯔꯛꯄꯁꯤ ꯌꯥꯝ ꯆꯦꯂꯦꯟꯖꯤꯡ ꯑꯃ ꯍꯥꯏꯇꯥꯔꯦ ꯆꯦꯂꯦꯟꯖꯤꯡ ꯑꯃꯒ ꯂꯣꯏꯅ ꯆꯪꯁꯤꯟꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯃꯈꯥꯗ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯦꯂꯣꯁꯤꯞ ꯄꯨꯊꯣꯛꯄ ꯍꯧꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯗꯛꯁꯟ ꯉꯁꯥꯏꯒꯤ ꯆꯩꯊꯦꯡꯗꯨꯒꯤ ꯃꯈꯥꯗ ꯑꯆꯧ ꯑꯆꯧꯕ ꯄ꯭ꯔꯗꯛꯁꯟ ꯈꯔ ꯑꯩꯈꯣꯏ ꯇꯧꯕ ꯍꯧꯔꯦ ꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯋꯣꯟ ꯀꯝꯄ꯭ꯂꯦꯛꯁ ꯑꯃ ꯑꯩꯈꯣꯏ ꯁꯦꯝꯒꯠꯂꯦ ꯀꯪꯂꯩ ꯃꯥꯏꯝ ꯊꯤꯌꯦꯇꯔ ꯔꯦꯄꯔꯇꯔꯤꯒꯤ ꯀꯝꯄ꯭ꯂꯦꯛꯁ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤ 150ꯃꯨꯛ ꯐꯝꯕ ꯌꯥꯕ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯔꯐꯣꯔꯃꯦꯟꯁ ꯁ꯭ꯄꯦꯁꯁꯤꯅ 32 ꯄꯥꯛꯄ ꯑꯣꯄꯅꯤꯡꯁꯦ ꯗꯦꯞꯇ 30 ꯂꯩꯕ ꯑꯗꯨꯒ ꯋꯤꯡꯗ 14 ꯐꯤꯠ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯀꯤꯡ ꯁ꯭ꯄꯦꯁ ꯑꯃ ꯂꯩꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯗꯤꯕꯂꯞꯃꯦꯟ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯑꯣꯟ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯍꯥꯏꯇꯥꯔꯦ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯦꯁꯇ ꯂꯩꯕ ꯀꯩꯅꯣꯅꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯤ
ꯇꯅ ꯆꯪꯁꯜꯂꯤ ꯂꯤꯂꯥ ꯇꯧꯕ ꯍꯧꯖꯤꯛ ꯔꯤꯍꯥꯔꯁꯦꯜ ꯍꯧꯖꯤꯛ ꯀꯣꯚꯤꯗ ꯃꯅꯨꯡ ꯑꯣꯏꯔꯒꯁꯨ ꯃꯤ 4-5 ꯇꯧꯔꯒ ꯂꯥꯞ ꯂꯥꯞ ꯇꯧꯔꯒ ꯑꯩꯈꯣꯏ ꯇꯧꯔꯤ ꯑꯗꯒꯤ ꯁꯤ ꯐꯔꯒꯗꯤ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯃꯥꯏꯝ ꯐꯦꯁꯇꯤꯚꯦꯜꯒꯗꯤ ꯑꯩꯈꯣꯏ 5-10ꯒꯤ ꯃꯊꯛꯇ ꯁꯤꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯊꯟꯗ ꯑꯩꯈꯣꯏ ꯈꯛꯇ ꯂꯩꯕ ꯀꯪꯂꯩ ꯃꯥꯏꯝ ꯊꯤꯌꯦꯇꯔ ꯔꯦꯄꯔꯇꯔꯤ ꯑꯣꯏꯔꯒꯁꯨ ꯑꯆꯧ ꯑꯆꯧꯕ ꯐꯦꯁꯇꯤꯚꯦꯜ ꯅꯦꯁꯅꯦꯜ ꯃꯥꯏꯝ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯝ ꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯅꯦꯛꯁ ꯄ꯭ꯂꯥꯟꯁꯦ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯏꯝ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯁꯤꯟꯒꯦꯅ ꯌꯥꯝ ꯀꯟꯅ ꯇꯧꯖꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯁꯪꯁꯊꯥꯟꯗꯤ ꯑꯃꯈꯛꯇꯪ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯂꯦꯞꯇꯅ ꯍꯣꯠꯅꯕ ꯃꯔꯝꯅ ꯑꯗꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯑꯩꯈꯣꯏꯕꯨ ꯀꯩ ꯍꯥꯏꯅꯤ ꯃꯥꯏꯝꯗꯨꯃꯛ ꯇꯥꯛꯄ ꯅꯠꯇ꯭ꯔꯒꯁꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯗꯩ ꯅꯪ ꯁꯤ ꯇꯧꯁꯜꯂꯨ ꯑꯦꯟꯀꯔꯦꯖꯃꯦꯟ ꯄꯤꯕ ꯂꯩꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯃꯥꯏꯝꯁꯦ ꯈꯔ ꯗꯦꯕꯂꯞꯃꯦꯟ ꯂꯩꯔꯕ꯭ꯔꯅ ꯈꯜꯂꯤ ꯑꯗꯒꯤ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯈꯔꯁꯤ ꯎꯔꯒ ꯍꯧꯖꯤꯛꯇꯤ ꯒꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯈꯥꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯦꯃꯤ ꯑꯦꯋꯥꯔꯗꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯏꯝꯒꯤ ꯀꯦꯇꯦꯒꯣꯔꯤ ꯑꯃ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯞꯄꯦ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯦꯃꯤ ꯑꯦꯋꯥꯔꯗ ꯏꯟ ꯃꯥꯏꯝ ꯍꯥꯏꯁꯤ ꯂꯩꯔꯦ ꯑꯗꯩ ꯇꯦꯂꯦꯟꯠꯀꯤꯁꯨ ꯄꯤꯔꯦ ꯐꯦꯂꯣꯁꯤꯞꯀꯤꯁꯨ ꯃꯥꯏꯝꯒꯤ ꯄꯤꯔꯦ ꯍꯥꯏꯗꯤ ꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 5-6ꯃꯨꯛꯀꯤ ꯃꯃꯥꯡꯗꯗꯤ ꯁꯤ ꯂꯩꯔꯝꯗꯦꯕ ꯑꯗꯨꯒꯤ 5ꯒꯤ ꯃꯃꯥꯡ ꯁ꯭ꯋꯥꯏꯗꯒꯤ ꯍꯥꯞꯆꯤꯜꯂꯛꯑꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯁꯤꯒꯤ ꯂꯩꯔꯦ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯕ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯦꯃꯤ ꯑꯦꯋꯥꯔꯗꯅꯤ ꯐꯪꯉꯤꯁꯦ ꯃꯥꯏꯝꯗ ꯑꯩꯒꯤ ꯃꯊꯪꯗ ꯑꯣꯖꯥ ꯇꯣꯝꯕꯤꯗꯣ ꯂꯥꯛꯈ꯭ꯔꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅꯁꯨ ꯁꯛ ꯈꯪꯕꯤꯗꯅ ꯃꯥꯒꯤ ꯑꯦꯋꯥꯔꯗ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯍꯟꯗꯛꯀꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯇꯦꯡꯕꯥꯡꯁꯦ ꯁꯤꯗꯁꯨ ꯃꯥꯒꯤ ꯀꯦꯇꯦꯒꯣꯔꯤ ꯁꯨ ꯃꯌꯥꯝ ꯈꯥꯏꯗꯅꯀꯣ sina dhon jolom ade sina sankritana sina dance sina adu khangda maim gi kalam ju hapira badi aduna ai mamang gi da ihanan hongdro kana maim gi si khoi thajai thakanda production grant ki lupa lakh ama dai tawna government na pibire hai bidi masi ekoi na khar tawjaru base sina state government na su ubire mayam su khangbire habagi kano duna en thamjari yam nungai je akhoi gi state government na su khangbirak pa du khona jari ba khara sibu sakhang bibo ina akhoi gi state kala academy de so hapirak pa loina na tongan ba akhoi gi production gi fellowship ki kari gi maim haiba category se han leiram draga su hoji hapirak pa se yam na akhoi gi artist sing amadi maim bu pamjari ba miyam gi damak de yam na laibak phabane se thamjage oja makhata na akhoi wahang phong akhoi gi wari si sanagada miyam am leijari adu akhoi marak thana ten ba break khatang lojai मैम दगे अटेन ब्रेक खतंग लौजगे ब्रेक तगे हम थुन हंजरके मियंग तादुन लेबियो ब्रेक की मतुंग दा मैम बमुखना तराम नोक्चरी ओजा मखा ताबदों लाक्चनिंग सी हजिकी ओजागी कंगलै माइम थिएटर रेपर्टरी सिना अखोगी तोंगान बथबक थोरम मयाम अमा तौरे ना ताकपिरे अदुगा अखोगी नेशनल अबदि इंटरनेशनल की थाकता अखोगी हजिकी थिएटर सिना लोबि रखिब अचीवमेंट सिंग अदुगा अखोगी हजिकी थिएटर सिदा कना ना अखोगी मियोय सिंग से अखोगी थबक तौरिबा मरुबे थबक तौरिबा सिंग से ओजाना डायरेक्टर ओइना लेबिरे दो कना ती लेबिरिबा हजी आईगी इखादा अखोगी संस्थान अमगी लेभम थोकपा अखोगी कमिटी अदगी अखोई मेंबर मयाम दु लै अदुगा अखोगी मपुंग ओइना अखोगी संस्थान सिदा लीला ओइना अखोई स्टेज थोगा परफॉर्मेंस तौबिबा मयाम अमसु लै सिगी मनुंगदा इना आईगी आर्टिस्ट सिंग ममिंग खरा थमजगे yang long chongi basi अखोगी टी रघुमनी मासु याम yang चोंगी yang लाउना चोंगी मासु जूनियर फेलोशिप का फंगरे मिनिस्ट्री ऑफ कल्चर की माइम दा अदगी स्टेट कला एकेडमी अवार्ड यंग टैलेंट की दा मासु फंगरे मागी हेक मखा तारपदा मोरांगथेम इनाउतोन मासु मणिपुर स्टेट कला एकेडमी अवार्ड फंगरे यंग टैलेंट की दा अदगी मागी मखा तारपदा खोगी टीडीसी कांता मोय लेरी नुपी लगता दोना लेरी जया लेरी अदगी वाई पोरिटोन लेरी जितेश्वरी लेरी अदगी मालेम गांबल लेरी अदगी याम नुंगाइजरी सिना आइगिदा लोन थोक्तबा दुगा नासु पंगबा अखोई आर्टिस्ट खरसु यौबिरिबनी मोइसिदी आइगिदी याम मरुओइबा दुगा यामसु नुंगाइजबा हाइतारे सौग्राकपम जिप्सन मास यौबिरी अदगी बिलुरोय मा यौरी रिंग सा इन पंजखिब इनाउतोन मासु डिप एंड डम ने दा सगी जिप्सन गाइ सिदा आई साउथ कोरिया सपदा पुजरी बनी अखोई नासु पंगबा अदगी लोनसु थोक्तबा अदो मोय म्याम सि यौबसिना कमाय तौगे दा
ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯨ ꯍꯔꯥꯎꯔꯦ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯔꯦ ꯃꯣꯏꯅ ꯑꯦꯛꯇꯤꯡ ꯇꯧꯕꯩꯁꯦ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯃꯥꯏꯝ ꯑꯗꯨꯝ ꯇꯥꯗꯧꯔꯕꯅꯤ ꯋꯥ ꯉꯥꯡꯗ꯭ꯔꯕꯅꯤꯅ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯁꯤꯅ ꯍꯧꯖꯤꯛꯀꯤ ꯂꯣꯟ ꯊꯣꯛꯇꯕ ꯅꯥ ꯄꯪꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯃꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯦꯆꯔꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯤ ꯏꯟꯐꯦꯔꯤꯌꯔꯤꯇꯤ ꯀꯝꯄ꯭ꯂꯦꯛꯁ ꯂꯩꯖꯕꯅꯤ ꯃꯁꯥꯒꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯤꯟꯐꯝ ꯃꯤꯟꯁ ꯃꯥꯏꯝꯁꯤ ꯌꯥꯎꯔꯕꯅꯤ나 ꯃꯌꯥꯝ ꯅꯨꯡꯇꯤꯒꯤ ꯃꯤ ꯇꯤꯟꯅꯔꯦ ꯑꯩꯈꯣꯏ ꯄ꯭ꯂꯦꯠꯐꯣꯝꯗ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯤꯂꯥ ꯆꯣꯡꯃꯤꯟꯅꯔꯦ ꯆꯥꯃꯤꯟꯅꯔꯦ ꯊꯛꯃꯤꯟꯅꯔꯦ ꯐꯥꯒꯤ ꯇꯧꯃꯤꯟꯅꯔꯦ ꯅꯣꯛꯃꯤꯟꯅꯔꯦ ꯂꯝ ꯆꯠꯃꯤꯟꯅꯔꯦ ꯑꯗꯨꯅ ꯃꯣꯏꯁꯤꯗ ꯑꯩꯈꯣꯏ ꯏꯟꯐꯦꯔꯤꯌꯔꯤꯇꯤ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯄꯣꯠꯁꯤ ꯃꯣꯏꯗ ꯂꯩꯇꯦ ꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯣꯏꯗ ꯑꯀꯤꯕ ꯑꯈꯪꯕ ꯂꯩꯇꯅ ꯃꯣꯏꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯁꯤ ꯌꯥꯎꯕꯤ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯉꯁꯥꯏꯒꯤ ꯏꯖꯤꯞꯁꯟ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯂꯣꯟ ꯊꯣꯛꯇꯕ ꯅꯥ ꯄꯪꯕꯁꯦ ꯑꯩꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ 2011ꯗ ꯄꯨꯖꯕꯁꯦ ꯂꯣꯟ ꯊꯣꯛꯇꯕ ꯃꯍꯥꯛꯅ ꯉꯁꯥꯏꯒꯤ ꯂꯣꯟ ꯊꯣꯛꯄ ꯃꯌꯥꯝꯁꯦ ꯃꯥꯅꯒ ꯑꯩꯈꯣꯏꯒꯤ ꯒꯥꯏꯗꯀꯤ ꯇꯥꯏꯞꯇꯒ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯒ ꯆꯠꯂꯒ ꯄꯣꯠꯀ ꯂꯩꯕꯁꯦ ꯃꯥꯅ ꯆꯠꯇꯅ ꯂꯩꯔꯝꯃꯦꯕ ꯍꯥꯏꯕ ꯌꯥꯊꯗꯤ ꯃꯥꯒꯤ ꯏꯟꯇꯂꯦꯛ ꯑꯣꯏꯖꯔꯦꯕ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯕ ꯂꯩ ꯑꯗꯨꯅ ꯏꯅꯥꯎꯅ ꯍꯪꯕꯤꯔꯤꯕ ꯑꯥꯔꯇꯤꯁꯁꯤ ꯑꯗꯨꯝ 10 ꯑꯃ 20 ꯑꯃ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯕꯤ ꯑꯗꯩ ꯃꯇꯝ ꯃꯇꯝꯒꯤ ꯀꯦꯖꯨꯋꯦꯜ ꯑꯣꯏꯅ ꯅꯦꯛꯄꯁꯨ ꯂꯩꯖꯩ ꯑꯗꯩ ꯂꯥꯏꯠꯀꯤ ꯇꯣꯉꯥꯟꯅ ꯑꯩꯒꯤ ꯃꯤ ꯂꯩꯖꯩ ꯑꯗꯩ ꯁꯥꯎꯟꯒꯤ ꯂꯩ ꯑꯩꯒꯤ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯑꯩꯒꯤ ꯇꯤꯝ ꯑꯃ ꯂꯩ ꯍꯥꯏꯕ ꯇꯥꯏ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯝ ꯇꯤꯚꯤꯒꯤꯗ ꯇꯤꯝ ꯑꯃ ꯂꯩꯕ ꯁꯨꯃꯥꯏꯅ ꯑꯩꯒꯤꯁꯨ ꯃꯩꯒꯤ ꯂꯥꯏꯠꯀꯤ ꯁꯥꯎꯟꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯍꯩꯁꯦ ꯑꯩꯒꯤ ꯐꯦꯁꯇꯤꯚꯦꯜꯒ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯐꯣꯟ ꯊꯥꯡꯒꯠꯅꯔꯒ ꯇꯧꯔꯁꯤ ꯍꯥꯏ ꯀꯥꯟꯗꯗꯤ ꯖꯣꯕ ꯑꯩꯈꯣꯏ ꯆꯥꯛ ꯁꯤꯟꯗꯅ ꯈꯣꯠꯇꯅ ꯒꯦꯝ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏ ꯍꯦꯛꯇ ꯂꯥꯏꯔꯁꯨ ꯂꯥꯏꯔꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯆꯠꯆꯔꯤ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯊꯤꯌꯦꯇꯔ ꯑꯃꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯃꯁꯥꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯂꯩꯌꯦꯅ ꯇꯥꯛꯄꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯇꯦꯛꯁꯇ ꯌꯦꯡꯖꯕ ꯃꯇꯝꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯐꯤꯜꯝ ꯑꯃ ꯔꯤꯂꯤꯁ ꯇꯧꯒꯗꯧꯔꯦ ꯑꯣꯔ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯑꯃ ꯔꯤꯂꯤꯁ ꯇꯧꯒꯗꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯅ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯈꯪꯅꯕꯒꯤ ꯁꯤꯒꯤ ꯄ꯭ꯔꯣꯃꯣꯁꯟꯁꯤ ꯌꯥꯝ ꯆꯥꯎꯅ ꯇꯧꯕꯒꯤ ꯃꯌꯥꯝꯗ ꯂꯣꯏꯅ ꯄꯥꯎꯁꯦ ꯌꯧꯍꯟꯕꯒꯤ ꯄꯣꯠ ꯑꯃꯈꯛꯇꯤ ꯎꯖꯩ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯥꯏꯝ ꯊꯤꯌꯦꯇꯔꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯃꯣꯁꯟꯁꯤ ꯑꯣꯖꯥꯒꯤ ꯃꯣꯠꯇ ꯃꯁꯤ ꯋꯥꯠꯂꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯌꯟꯁꯁꯤ ꯍꯦꯟꯅ ꯄꯥꯛꯇꯛꯅꯅ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯌꯧꯍꯟꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ? ꯍꯣꯏ ꯆꯨꯝꯃꯦ ꯁꯨꯃꯥꯡ ꯀꯨꯝꯍꯩꯁꯤꯃ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯈ꯭ꯔꯦꯀꯣ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯥꯏ ꯋꯥꯔꯤ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯥꯁꯤ ꯀꯔꯝꯍꯥꯏꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯍꯥꯏꯕꯒꯤ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯐꯤꯂꯝꯒꯤꯁꯨ ꯗꯤꯖꯤꯇꯦꯜ ꯐꯤꯂꯝꯒꯤ ꯀꯩꯒꯤ ꯂꯩꯈ꯭ꯔꯦ ꯋꯥꯔꯤ ꯂꯩꯈ꯭ꯔꯦ ꯃꯗꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯈꯪꯖꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯍꯧꯖꯤꯛ ꯍꯪꯕꯤꯗꯣ ꯑꯩꯈꯣꯏ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯤ ꯌꯥꯝ ꯃꯥꯁꯂꯤ ꯑꯩꯈꯣꯏ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯇꯧꯕ ꯃꯥꯁꯂꯤ ꯄꯥꯕ꯭ꯂꯤꯁꯤꯇꯤ ꯐꯖꯅ ꯇꯧꯕ ꯑꯩꯈꯣꯏ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯊꯤꯌꯦꯇꯔꯒꯤꯁꯤ ꯃꯔꯨꯑꯣꯏꯅ ꯏꯟꯀ꯭ꯂꯨꯗꯤꯡ ꯑꯩꯈꯣꯏ ꯃꯥꯏꯝꯒꯤꯁꯤ ꯌꯥꯎꯅ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏ ꯄꯥꯛ ꯁꯟꯅ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯍꯦꯕꯤꯠꯇ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯗ ꯑꯩꯈꯣꯏꯁꯤ ꯀꯌꯥ ꯀꯟꯅ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯤ ꯍꯧꯖꯤꯛꯁꯦ ꯂꯩꯇ꯭ꯔꯤꯁꯤ ꯀꯩꯅꯣꯗ ꯍꯥꯟꯅꯒꯤ ꯇ꯭ꯔꯦꯗꯤꯁꯟꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯗꯤ ꯃꯇꯝ ꯑꯃ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨ ꯈꯕꯔꯗ ꯀꯩꯗ ꯌꯥꯎꯔꯛꯄ ꯋꯥꯟꯇꯦ ꯄꯥꯎꯅꯤꯡ ꯈꯣꯟꯅꯤꯡ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯆꯠꯄꯅꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯌꯥꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯁ ꯃꯦꯗꯤꯌꯥꯁꯤ ꯌꯥꯝꯅ ꯆꯥꯎꯔꯛꯑꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ ꯏꯁꯃꯥꯔꯠ ꯐꯣꯟꯁꯤ ꯀꯅꯥꯏ ꯐꯦꯁꯕꯨꯛꯇꯒꯤ ꯋꯥꯆꯞꯇꯒꯤ ꯃꯦꯁꯦꯟꯖꯔꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯚꯥꯏꯁ ꯃꯌꯥꯝ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ ꯃꯁꯤ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩ ꯃꯥꯏꯝ ꯊꯤꯌꯦꯇꯔ ꯔꯦꯄꯔꯇꯔꯤ ꯈꯔꯗꯤ ꯇ꯭ꯔꯥꯏ ꯇꯧꯖꯩ ꯇ꯭ꯔꯥꯏ ꯇꯧꯋꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯃꯥꯁ ꯑꯣꯏꯅ ꯃꯤꯁꯤ ꯈꯪꯅꯅꯕ ꯇ꯭ꯔꯥꯏ ꯇꯧꯋꯤ ꯑꯗꯣ ꯇ꯭ꯔꯥꯏ ꯇꯧꯕꯁꯦ ꯑꯩꯒꯤ ꯅꯣ ꯕꯖꯦꯠ ꯑꯅ ꯄ꯭ꯂꯦ ꯑꯃ ꯑꯩ ꯇꯧꯈꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯆꯟꯗ꯭ꯔꯒꯦꯇꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯂꯨꯄꯥ 30,000 ꯄꯤꯔꯒ ꯋꯥꯏꯔꯤꯅꯤ ꯍꯣꯜꯁꯦ ꯅꯣ ꯕꯖꯦꯠꯁꯤꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯗꯨꯗ ꯑꯩꯁꯤ ꯃꯤꯁꯤ ꯃꯥꯏꯁꯤ ꯁꯤꯠ ꯀꯦꯄꯥꯁꯤꯇꯤꯁꯤ 800ꯂ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤ ꯑꯗꯨ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅ ꯍꯪꯕꯤꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯁꯤ ꯈꯔ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯋꯥꯆꯞꯇ ꯀꯩꯗ ꯑꯗꯩ ꯕꯥꯇꯣꯟꯁꯤ ꯑꯗꯨꯝ ꯉꯝꯃꯤꯈꯩ ꯇꯧꯕ ꯑꯗꯒꯤꯗꯤ ꯃꯦꯁꯦꯟꯖꯔꯗ ꯀꯩꯗ ꯊꯥꯕ ꯑꯗꯒꯤꯗꯤ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯑꯞꯂꯣꯗ ꯇꯧꯕꯗꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯃꯤꯠꯁꯤ ꯃꯤ ꯄꯣꯛꯈꯥꯏꯈꯩ ꯌꯦꯡꯉꯤ ꯑꯩꯒꯤ ꯅꯣ ꯕꯖꯦꯠ ꯑꯣꯏꯕ ꯄ꯭ꯂꯦꯁꯦ ꯑꯗꯨꯝ ꯃꯤꯒꯤ ꯐꯝꯐꯝ ꯂꯩꯇꯗꯅ ꯈꯣꯠꯇꯅ ꯇꯧ ꯆꯥꯎꯈ꯭ꯔꯕ ꯍꯣꯜꯁꯤ ꯑꯗꯨꯝ ꯆꯟꯗ꯭ꯔꯒꯦꯇꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯁꯦ ꯃꯤꯁꯤ ꯄꯣꯛꯈꯥꯏꯈꯩ ꯌꯦꯡꯉꯤ ꯍꯥꯏꯗꯤ ꯃꯤꯁꯤ ꯐꯖꯅ ꯂꯥꯛꯄꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯥꯏꯝꯒꯤ ꯑꯩꯒꯤꯁꯤꯗꯤ ꯑꯗꯨꯝ ꯚꯥꯕꯣꯛꯇꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯋꯥꯠꯄꯗꯤ ꯑꯣꯏꯗꯦ ꯇꯧꯕꯇꯕꯨ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯗꯤ ꯄꯤꯕ ꯇꯥꯏ ꯏꯟꯐꯣꯔꯃꯦꯁꯟ ꯁꯨꯄꯤ ꯄꯤꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯈꯪꯅꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯑꯩꯈꯣꯏ ꯂꯩꯍꯜꯂꯒꯗꯤ ꯃꯤꯁꯤꯡꯁꯦ ꯃꯥꯒꯤꯁꯦ ꯅꯨꯡꯉꯥꯏꯅꯦꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯑꯩ ꯂꯥꯛꯄꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯒꯤꯗ ꯑꯗꯨꯝ
ꯚꯥꯕꯣꯛꯁꯦ ꯑꯗꯨꯝ ꯈꯔ ꯐꯖꯅ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯅ ꯈꯪꯉꯦꯗꯤ ꯚꯥꯕꯣꯛ ꯐꯥꯒꯗꯧꯕ ꯂꯤꯂꯥ ꯈꯨꯎꯠꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯧꯕ ꯇꯥꯏꯌꯦꯕ ꯃꯦꯁꯦꯖꯁꯨ ꯄꯤꯕ ꯇꯥꯏ ꯚꯥꯕꯣꯛꯁꯨ ꯅꯨꯡꯉꯥꯏꯍꯟꯕ ꯇꯥꯏ ꯑꯩꯈꯣꯏꯅ ꯃꯦꯁꯦꯖ ꯈꯛꯇ ꯄꯤꯔꯒ ꯚꯥꯕꯣꯛꯇꯤ ꯅꯨꯡꯉꯥꯏꯍꯟꯅꯕꯒꯤ ꯑꯦꯟꯇꯔꯇꯦꯟ ꯑꯣꯏꯅꯕꯒꯤ ꯃꯆꯥꯛꯇꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯅꯥ ꯂꯥꯛꯄꯤꯅꯤ ꯃꯗꯨꯅ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏ ꯈꯟꯕ ꯆꯨꯝꯃꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩꯒꯤ ꯀꯩꯒꯤ ꯐꯤꯂꯝꯒꯤ ꯀꯩꯅꯣꯗꯨꯒ ꯌꯦꯡꯉꯨꯔꯗꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯄꯥꯕ꯭ꯂꯤꯁꯤꯇꯤꯒꯤ ꯀꯩ ꯈꯔ ꯋꯥꯠꯂꯤ ꯃꯗꯨ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯁꯦ ꯑꯩ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯣꯖꯥ ꯂꯣꯏꯁꯤꯟꯖꯔꯛꯄꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯏꯝꯕꯨ ꯄꯥꯝꯖꯕ ꯃꯥꯏꯝ ꯊꯤꯌꯦꯇꯔꯁꯤꯗ ꯌꯥꯎꯖꯅꯤꯡꯕ ꯀꯥꯡꯕꯨꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯝꯁꯤ ꯇꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯂꯤꯕ ꯊꯤꯌꯦꯇꯔ ꯋꯥ ꯉꯥꯡꯕ ꯊꯤꯌꯦꯇꯔꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯁꯦ ꯃꯁꯤꯗꯒꯤ ꯁꯦꯝꯒꯠꯂꯛꯑꯒ ꯃꯥꯏꯝꯗ ꯂꯥꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯏꯝꯗ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯆꯪꯉꯛꯑꯒ ꯃꯁꯤꯒꯤ ꯃꯥꯏꯝ ꯇꯝꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯅꯤꯃꯛ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯐꯕꯗꯤ ꯄꯨꯔꯥ ꯒ꯭ꯔꯥꯁꯔꯨꯠꯇꯒꯤ ꯁꯦꯝꯒꯠꯄꯁꯦ ꯁꯤꯅꯗꯤ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯑꯩꯒꯤ ꯑꯣꯏꯅ ꯄꯥꯝꯖꯩꯀꯣ ꯁꯤꯗꯤ ꯗꯤꯔꯦꯛꯇꯔꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯗꯤꯔꯦꯛꯇꯔ ꯀꯅꯥꯒꯨꯝꯕ ꯊꯤꯌꯦꯇꯔꯒꯤ ꯑꯣꯏꯔꯣ ꯃꯥꯏꯝꯒꯤ ꯑꯣꯏꯔో ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯁꯤ ꯄꯨꯁꯜꯂꯒ ꯁꯠꯂꯥꯎꯅ ꯄꯥꯡꯈꯠꯄ ꯑꯃ ꯑꯗꯒꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯄꯨꯔꯥ ꯒ꯭ꯔꯥꯁꯔꯨꯠꯇꯒꯤ ꯑꯉꯥꯡꯁꯤ ꯁꯦꯝꯒꯠꯂꯒ ꯂꯩꯁꯤ ꯃꯈꯣꯡꯗꯒꯤ ꯍꯧꯅ ꯊꯥꯔꯒ ꯃꯔꯨꯗꯒꯤ ꯊꯥꯔꯛꯑꯒ ꯆꯥꯎꯈꯠꯂꯒ ꯃꯥꯁꯤ ꯁꯥꯠꯂꯒ ꯑꯗꯨꯗ ꯌꯦꯡꯖꯔꯒ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯃꯅ ꯂꯩꯁꯤ ꯕꯖꯥꯔꯗꯒꯤ ꯒꯝꯂꯥ ꯑꯃ ꯊꯥꯛ ꯂꯥꯎꯅ ꯂꯩꯔꯨꯔꯒ ꯂꯨꯄꯥ 200 ꯄꯤꯕ 500 ꯄꯤꯕ ꯄꯣꯠꯁꯤ ꯂꯩꯔꯨꯔꯒ ꯊꯥꯛ ꯂꯥꯎꯅ ꯊꯝꯃꯒ ꯃꯌꯥꯝ ꯂꯥꯛꯑꯒ ꯑꯁ ꯅꯪꯒꯤ ꯂꯩꯁꯤ ꯐꯖꯩꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯗꯤ ꯄꯥꯝꯖꯗꯦꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯒ꯭ꯔꯥꯁꯔꯨꯠꯇꯒꯤ ꯁꯦꯝꯒꯠꯂꯒ ꯂꯩꯗꯨꯅ ꯁꯥꯠꯂꯒ ꯐꯖꯕꯗꯣ ꯄꯥꯝꯖꯩꯌꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯔꯦꯛꯇꯔ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗ ꯏꯅꯥꯎꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯤꯃꯛ ꯌꯥꯏ ꯍꯥꯟꯅ ꯊꯤꯌꯦꯇꯔ ꯇꯧꯔꯛꯄ ꯗ꯭ꯔꯃꯥ ꯇꯧꯔꯛꯄ ꯗꯥꯏꯂꯣꯛ ꯄ꯭ꯂꯦ ꯇꯧꯔꯛꯄ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯁꯤ ꯃꯥꯏꯝꯗ ꯌꯥꯎꯍꯟꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯃꯄꯨꯟꯁꯤꯒꯤ ꯃꯥꯏꯝ ꯁꯨꯡꯌꯥꯎ ꯌꯥꯎꯔꯛꯇ꯭ꯔꯤꯕꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯥꯎꯍꯟꯕ ꯌꯥꯏ ꯃꯥꯏꯝ ꯈꯔ ꯇꯧꯔꯛꯄ ꯃꯤꯗꯣ ꯑꯗꯨ ꯌꯥꯎꯍꯟꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯥꯏꯝ ꯁꯨꯛꯇꯧ ꯇꯧꯔꯛꯇ꯭ꯔꯤꯕ ꯃꯤꯗꯣ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯖꯒꯣꯏ ꯏꯁꯩꯒꯤ ꯀꯩꯒꯤ ꯂꯤꯂꯥꯒꯤ ꯈꯔ ꯄꯥꯝꯖꯕꯗꯤ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯗꯤꯁꯤꯄ꯭ꯂꯤꯟꯒ ꯐꯕꯁꯤꯡꯗꯣ ꯃꯣꯏꯗ ꯁꯦꯝꯒꯠꯄꯗꯨꯅꯗꯤ ꯍꯦꯟꯅ ꯑꯩ ꯐꯩꯌꯦꯅ ꯈꯜꯂꯤ ꯈꯨꯗꯝ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯒꯤꯗ ꯏꯅꯥꯎꯇꯣꯟꯅ ꯍꯧꯖꯤꯛ ꯂꯣꯟ ꯊꯣꯛꯇꯕ ꯅꯥ ꯄꯪꯕꯁꯤ ꯃꯄꯨꯟꯁꯤꯒꯤ ꯂꯤꯂꯥ ꯇꯧꯔꯛꯄ ꯅꯠꯇꯦ ꯃꯥꯁꯦ ꯃꯥꯒꯤ ꯃꯥꯗꯔ ꯐꯥꯗꯔꯁꯤ ꯁꯦꯕꯥꯔꯤꯅꯤ ꯁꯦꯕꯥꯔꯤ ꯃꯌꯥꯝ ꯈꯪꯕꯤꯔꯦꯀꯣ ꯆꯥꯏꯔꯦꯟꯗꯩꯅꯤ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏ ꯑꯩꯒꯤ ꯏꯆꯦꯁꯤꯗ ꯃꯣꯏꯁꯤ ꯚꯔꯥꯗ ꯂꯩꯕꯅꯤ ꯑꯗꯨ ꯂꯣꯟ ꯊꯣꯛꯇꯕ ꯅꯥ ꯄꯪꯕꯁꯤ ꯃꯥꯁꯤ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯅ ꯔꯤꯍꯥꯔꯁꯦꯜ ꯇꯧꯕꯁꯤ ꯆꯦꯛꯄꯟꯁꯤ ꯀꯥꯈꯠꯂ ꯁꯨꯝ ꯌꯦꯡꯕ ꯑꯗꯩꯗꯤ ꯃꯥꯁꯤ ꯄꯥꯝꯖꯔ ꯃꯥꯜꯂꯦꯅ ꯀꯧꯁꯤꯜꯂ ꯌꯥꯎꯍꯟꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯍꯦꯔꯣ ꯑꯣꯏꯔꯦ ꯃꯤꯟꯁ ꯑꯦꯅꯤ ꯑꯦꯛꯇꯤꯡ ꯑꯦꯛꯁꯟꯁꯦ ꯃꯥ ꯇꯧꯕ ꯉꯝꯃꯦꯕ ꯑꯗꯨ ꯄꯨꯔꯥ ꯃꯥꯗꯤ ꯄꯤꯌꯣꯔꯂꯤ ꯒ꯭ꯔꯥꯁꯔꯨꯠꯇꯒꯤ ꯁꯦꯝꯒꯠꯂꯛꯑꯕꯅꯤ ꯃꯥꯗꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯄꯥꯡꯒꯜꯁꯨ ꯀꯜꯂꯦ ꯑꯦꯀ꯭ꯔꯣꯕꯦꯇꯤꯛ ꯇꯧꯕ ꯉꯝꯃꯤ ꯑꯦꯛꯇꯤꯡ ꯇꯧꯕ ꯉꯝꯃꯤ ꯏꯂꯨꯖꯟ ꯎꯠꯄ ꯉꯝꯃꯤ ꯑꯦꯛꯇꯤꯡ ꯑꯦꯟ ꯑꯦꯛꯁꯟ ꯃꯌꯥꯝꯁꯦ ꯃꯥ ꯐꯖꯅ ꯎꯠꯄ ꯉꯝꯃꯦ ꯑꯗ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯐꯦꯂꯣꯁꯤꯞꯀ ꯐꯪꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯀ ꯐꯪꯗꯅ ꯇꯧꯔꯤꯁꯦ ꯃꯥꯁꯦ ꯒ꯭ꯔꯥꯁꯔꯨꯠꯇꯒꯤ ꯁꯦꯝꯒꯠꯈꯤꯕꯅꯦꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯖꯕꯅꯤꯀோ ꯑꯗ ꯑꯩꯒꯤꯅ ꯈꯜꯂꯤꯕꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯗꯤꯔꯦꯛꯇꯔ ꯊꯤꯌꯦꯇꯔꯒꯤ ꯑꯣꯏꯔꯣ ꯃꯥꯏꯝꯒꯤ ꯑꯣꯏꯔꯣ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯩꯒꯤ ꯄꯥꯝꯖꯕꯗꯤ ꯒ꯭ꯔꯥꯁꯔꯨꯠꯇꯒꯤ ꯁꯦꯝꯒꯠꯄꯗꯨ ꯄꯥꯝꯖꯩꯅ ꯑꯩ ꯊꯝꯖꯕꯅꯤ ꯑꯣꯖꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯈꯣꯡ ꯁꯦꯡꯅ ꯃꯈꯣꯡꯗꯒꯤ ꯁꯦꯝꯒꯠꯂꯛꯄꯁꯤꯅ ꯄꯥꯝꯃꯦꯅ ꯊꯝꯕꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯅ ꯂꯦꯡꯕꯤꯔꯛꯇꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯁ꯭ꯄꯤꯛꯀꯤ ꯁꯤꯒꯨꯝꯕ ꯑꯦꯄꯤꯁꯣꯗ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯑꯣꯖꯥꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯃꯐꯝꯁꯤꯗ ꯂꯦꯡꯕꯤꯔꯛꯄ ꯑꯣꯖꯥꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯁ꯭ꯄꯤꯛꯀꯤ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯀꯝꯗꯧꯕꯤꯕꯒꯦ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯛꯄꯤꯔꯛꯎ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ